ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯗ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯗꯕ ꯀ꯭ꯔꯥꯏꯝ ꯀꯌꯥꯗꯒꯤꯁꯨ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯇꯧꯕ ꯑꯗꯒꯤ ꯑꯃ ꯄꯥꯝꯗꯕ ꯑꯗꯒꯤ ꯅꯤꯁꯥ ꯅꯨꯡꯁꯥ ꯆꯥꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯄꯗ ꯁꯥꯖꯦꯜ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁ ꯇꯧꯕꯁꯤꯅ ꯌꯥꯝꯅ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ꯫ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯗꯥꯛꯇꯔ ꯉꯥꯡꯕꯝ ꯁꯥꯟꯇꯤꯀꯨꯃꯥꯔ ꯃꯤꯇꯩ꯫ ꯑꯩꯍꯥꯛ ꯇꯥꯏꯋꯥꯟꯗ ꯂꯩꯖꯕꯅꯤ꯫ ꯇꯥꯏꯋꯥꯟꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯇꯥꯏꯋꯥꯟꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛ ꯊꯕꯛ ꯇꯧꯖꯔꯤ꯫ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯁꯥꯃꯛꯅ ꯌꯥꯝꯅ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤ ꯄꯥꯝꯅ ꯍꯧꯖꯔꯛꯄꯅ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯇ ꯑꯩꯍꯥꯛꯅ ꯈꯪꯖꯕ ꯍꯥꯏꯕꯗꯤ ꯃꯍꯩ ꯇꯝꯕꯗ ꯅꯠꯇꯅ ꯏꯁꯥꯃꯛꯅ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯁꯤꯗꯩꯗ ꯌꯥꯎꯖꯔꯛꯇꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯐꯝꯄꯥꯛ ꯀꯌꯥꯗ ꯀꯝꯄꯤꯇꯤꯁꯟ ꯆꯥꯡꯗꯝꯅꯕꯗ ꯌꯥꯎꯖꯔꯨꯕꯗꯒꯤ ꯑꯩꯍꯥꯛ ꯋꯥꯔꯜꯒꯤ ꯃꯤꯡꯊꯣꯜ 12 ꯍꯦꯟꯅ ꯐꯪꯖꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯩ ꯇꯝꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯁꯤꯗꯁꯨ ꯊꯋꯥꯏ ꯌꯥꯎꯔꯛꯄꯅ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯂꯝꯁꯤꯒ ꯁꯥꯟꯅ ꯈꯣꯠꯅꯕꯒ ꯁꯥꯖꯦꯜ ꯆꯥꯡꯅꯕꯒ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤꯒ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯁꯤꯒ ꯀꯌꯥꯃꯨꯛ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛ ꯃꯌꯥꯝꯗ ꯉꯁꯤ ꯈꯔ ꯑꯈꯪꯕ ꯈꯔ ꯄꯥꯎꯗꯝꯖꯒꯦ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯍꯥꯛ ꯏꯁꯥꯃꯛꯅ ꯃꯍꯩ ꯇꯝꯂꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯍꯥꯛ ꯁꯥꯟꯅ ꯈꯣꯠꯅꯕꯁꯦ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯀꯥꯟꯅꯕꯁꯤꯡꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ꯫ ꯂꯣꯏꯅꯅ ꯏꯁꯥꯅ ꯐꯪꯖꯕ ꯀꯥꯟꯅꯕꯗꯨ ꯈꯛ ꯅꯠꯇꯅ ꯑꯩꯍꯥꯛꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯑꯣꯟꯂꯥꯏꯟ ꯖꯔꯅꯦꯜꯁꯤꯡꯗ ꯐꯣꯡꯕ ꯁꯥꯟꯅ ꯈꯣꯠꯅꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯑꯩꯍꯥꯛ ꯊꯤꯖꯤꯟꯖꯩ, ꯑꯩ ꯄꯥꯖꯩ, ꯊꯤꯖꯤꯟꯖꯩ꯫ ꯂꯣꯏꯅꯅ ꯑꯩꯍꯥꯛꯀꯤ ꯑꯩꯍꯥꯛꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯌꯥꯎꯍꯟꯗꯨꯅ ꯑꯩꯍꯥꯛꯅꯁꯨ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤꯅ ꯀꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯕꯁꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯀꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯕꯁꯤ ꯃꯁꯤꯁꯨ ꯊꯤꯖꯤꯟꯖꯩ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯍꯥꯛꯀꯤ ꯏꯆꯥ 4 ꯁꯤꯁꯨ ꯂꯣꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕ ꯁꯥꯖꯦꯜ ꯇꯧꯍꯟꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯍꯟꯗꯨꯅ ꯑꯗꯒꯤ ꯁ꯭ꯄꯣꯔꯠꯁ ꯌꯥꯎꯍꯟꯗꯅ ꯈꯣꯠꯇꯅ ꯁꯨꯝ ꯃꯍꯩ ꯇꯝꯍꯟꯕꯁꯤꯗ ꯃꯁꯤꯅ ꯃꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯀꯌꯥꯝ ꯀꯥꯟꯅꯗꯦ ꯍꯥꯏꯕꯁꯨ ꯑꯩꯍꯥꯛ ꯌꯥꯝꯅ ꯊꯤꯖꯤꯟꯖꯔꯒ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯑꯩꯍꯥꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯥꯟꯅ ꯈꯣꯠꯅꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯌꯥꯝ ꯀꯥꯟꯅꯕ ꯄꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛ ꯁꯝꯂꯞꯅ ꯑꯩ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯁꯥꯟꯅ ꯈꯣꯠꯅꯕꯅ ꯄꯤꯕꯁꯤ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕ ꯑꯃꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤꯅ ꯄꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯍꯜꯂꯤ, ꯌꯥꯝꯅ ꯈꯤꯡ ꯂꯥꯎꯅ ꯃꯣꯏ ꯂꯩ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯃ ꯂꯩꯍꯜꯂꯤ꯫ ꯑꯍꯥꯟꯕꯗ ꯃꯁꯤꯅ ꯃꯁꯥ ꯐꯕꯒꯤ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕ ꯇꯧꯕꯁꯦ ꯃꯁꯤ ꯑꯩꯍꯥꯛꯅ ꯔꯤꯁꯔꯁ ꯇꯧꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯃꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯇꯧꯕ ꯑꯃꯗꯤ ꯁꯥꯖꯦꯜ ꯇꯧꯕꯁꯦ ꯃꯣꯏꯁꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯁꯨꯡꯇꯧ ꯇꯧꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯣ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯃꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯕꯗꯁꯨ ꯄꯨꯛꯅꯤꯡ ꯆꯪꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯁꯨ, ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ, ꯑꯩꯈꯣꯏꯒꯤ ꯍꯧꯅ ꯂꯣꯟꯆꯠꯅꯤ ꯈꯪꯗꯦ, ꯋꯥꯉꯥꯡ ꯁꯉꯥꯡꯅꯤ ꯈꯪꯗꯦ, ꯑꯗꯩ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯈꯪꯗꯦ, ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁꯅꯤ ꯈꯪꯗꯦ, ꯁꯤꯅꯆꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯅ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅꯕ, ꯁꯥꯖꯦꯜ ꯇꯧꯕ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁ ꯌꯥꯎꯕ ꯃꯣꯏꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗꯕ ꯀꯥꯡꯕꯨꯗꯨꯗꯒꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯉꯝꯕ ꯍꯥꯏꯕꯗꯣ, ꯑꯗꯒꯤ ꯃꯥꯒꯤ ꯃꯁꯥꯒꯤ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯂꯩꯕ, ꯑꯗꯒꯤ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ, ꯈꯪꯕ, ꯑꯗꯒꯤ ꯃꯤ ꯑꯃꯒ ꯇꯤꯟꯅ ꯈꯣꯠꯅꯕꯒꯤ ꯁ꯭ꯀꯤꯜꯁꯨ ꯂꯩꯕ, ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯒꯤ ꯁ꯭ꯀꯤꯜꯁꯨ ꯂꯩꯕ, ꯃꯁꯤ ꯁꯥꯟꯅ ꯈꯣꯠꯅꯕ
ꯇꯧꯕꯁꯤꯗꯒꯤ ꯌꯥꯝꯅ ꯇꯝꯁꯤꯜꯂꯦ ꯃꯁꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗ ꯃꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ kaya asina moida khangbo kanbagi pangal amasu moida pibi haibadi akogi pressure any pressure lakpa matamda moina sai sana khonabada phangakhiba khangbo kanbagi haina bidu laibni na moina any pressure ama thabaki ne kangde ni monungi ne kangde sel laita bene kangde parikha ta boina kangde lakpa matamda moina yamna haidi yamna fana mayok na bangabi haidi moina they can deal with the pressure whatever pressure come towards them they can deal with them aduga atopa amana khoi mari subata khoi khwaidagi huji khwaidagi naharona khoina wanarism one mobile phone that addiction tawsni addict tawse mobile phone sinabada moisa duki mati addict tawse sine bkhone yam wanarism ma phawabisina aduna masi dagi laptho hanbada so khoi changna na sajel tawba ni sports ana khona bise sinasu yamna mateng pang haibidi sana khona bada piriba matamdara moi mobile phone sina ba ya ponte adi ko kudamai ha the lamjen chen matnan da yoga to ren ko lamjen chen nata gym the weight training to ren kalo si to matam da mobile phone sina ba ya ponte adu sana re si mikup si da kan ke mon mobile phone sina da ba mati matang je moi iru mathai je ma thau tai pothar ma thau tai aduna mobile phone da laptop de ju ram na mateng pa ya kon sana khona ba asigi sana khona ba ta bosina mo khoi mobile phone dagi laptop da natana khoi akoina pam da ba akoina tawning da ba khoi crime kaya dagi su drugs na ba dagi akoina nupi angang da tawba da ama pam da ba dagi nisanung sa chaw ko pa maya amsidagi su khoi laptop da sajel changna na sajel to ba amadi sports to bina yam laptop pong namalle sigi matakta khoi sanaroi changna sana khona tawba amadi khoi changna na sajel tawba khoi mai roi singusina khoina pumna makse khoina overall yengba matamda khoi sungsan sanada ba adagi changna na sanada ba mai roi singto adudagi any line da ko mai kai kuning matam moine khobsele masimak aigi icha singjuda ina loina tawlaga yengni na loin kan enjai icha ji ai icha to ji full scholarship da Taiwan da military academy da mai tamli senior high school loya kadore matang je ma naval academy da chang bataga do icha nupi ahum chu ba icha nupi di chu Central America da mo naval academy da Taiwan da gi mi oi amak ai roi amkap khan bata ma oina khalaga ma si Central America da naval academy da jahi mari gi full scholarship Taiwan la ngak na piraga mai tamba ho khre andak new year andak January ta ama chathimne andagi san pao ani su da su ma military da ma thabak thole aduna ai samakta khangjagi ba adi mai roising da kana ba phangi ba adagi isa singda su loina moida kana ba phangi su loina punjil laga ina chu khoi iram dam da lai ba mapa mama oibasina oja guru sina amadi akang sina icha sina se ko chang na sajel to honba chang na sports anan ba si yam na mathau tai hai bisima yin yu loina na khoi bo sana khona ba sajel to ta pun to pi han dia khoi dia ma lai ni ko de sana khona ba tawredi sajel tawredi sana khona ba tawredi matam lai la shu tawredi matam ngali moi lai la shu tawredi mi oi ko la ha sigi yamna negative oi ko wakhalon ma lai ko masi thadok yu masi yamna totally lan ba dum ba ko di myth haidara concept wakhalon ma ni hai nai simai tam mayam buta ka chai